BJP की हायर अथॉरिटी ना प्रेशर पीरगा मिनिस्टर एस राजन की एजुकेशन सर्टिफिकेट MU दगी लौखिबनी सर्टिफिकेट पीरिबा ओजा अदुसु मसक खंगले हाइना लमसांग केंद्र की कांग्रेस की मिरेप मणिबाबु लिकमाबमना फोंदोखरे ngasi Manipur Press Club ta lamsang AC ki candidate Mari Arambam Karamjit Independent Khundrakpam Kanba JDU Pukrambam Ningol Wangkhai Mayum Ongbi Sumati Debi NPP Amadi Manibabu Likmabam Congress na saruk yakhiba paugi mifam aduda Manibabu Likmabam na haiki lakadoriba Manipur Assembly Mikhalgi ahanba tangka ki oina haukiba February 8 scrutiny pangthoki maduda lamsang kendra gi MLA amasung Education Minister S Rajen gi scrutiny da aranbana pik thanki listing aniga tareta pangthoki ba election da nomination file tobada masagi chahi nifu humdoi oiki listing ani tarani thoida yankhai humdoi oiki listing ani tareta yankhai ni thoi aduga handak listing ani kuni thoidana nomination file da masagi chahi yankhai taret haina palli Masida sunatana nomination da mahaki BA certificate ta pikeba detail ga handa ka manakide certificate su Manipur University dagi namthak tawduna lawkibani haibasi tigat padagi khangbangam lei certificate ta hauraga lawba certificate adusu duplicate certificate haina thadi Manibabu na makata na haki S Rajen gi mathakta lising ani tareta Patsoi police station da FIR case ama leiram ki adubu mamangda mikhal kayagi nomination file tawbada lotsil laga thamki Handak nomination file tawbada mahaki FIR number 12 close to 2007 Patsoi police station asi puthoraki asigumba aran batana thallaba mishak asi bot karabasu magi mathakta case file tawraga MLA fawba oihelaroi daba mishakni maram asina lamsang kendra gi miyam na mahakpu sogat patokpana fagani haina fongdoki 1988 pass away se machine yaning de maramdi magi mamang da 2007 de ki affidavit ta ma BA se 1992 da mai pudai pass away dawai aduna magi ro information ni haiba ma jene 2007 ki jene election da magi qualification ji 1985 ta pass away ni yaw BA se aduna haiba information je amaga mana BA pass away se mana da bani na se mo hone ni view sai sida putoi sida ai ma da khabar da mapi mai to na ai original certificate mang re marks mang re duplicate certificate bi ram na tarna sumai na pi ma certificate se apoi am to we have never seen such certificate issued by masi ai lagu information da moi BJP ki highest authority pressure authority ki hai pi go ja to mami ga ja ya ma fai ma de lawi case or ba so kan Purkhamram Sumati Debi na haki mamangda nomination file tawbada hapkiba MLA S Rajen gi apokpagi ming handaki nomination file da hapliba mahaki apokpagi minga manadre listing ani tarani thoida S Nila Singh haina iki aduga listing ani tara taret amadi listing ani kuni thoidana S Yaima Bising haina menki karigumba adoption tawbani haiba oiragasu madugi certificate hapkadabani masida sunatana mahakna listing ani taret ta nomination file tawkibada listing amaga chamapan marfu mangada MU dagi BA pass tawi haina iki listing ani tarani thoi amadi listing ani tara taret ki election da nomination file tawbada mahak BA listing amaga chamapan marfu tarani thoi da Manipur University dagi pass tawi haina thagakhi aduga handak listing aniga kuni thoi gi mirep oibegi nomination file tawbada MU gi makhada YK College Wangjing dagi lising amaga chamapan marfu nipanda BA pass tawi haina iki asigumba aran batana pik thalaba asengba amata yaudana nomination file tawkiba maramna lamsang kendra gi NPP gi candidate OEB P Sumati Masana RO da complaint tawkiba laikre adubu complaint adu tabi khide hiram asiga mari leinana ain gi oiba lofam thokpa thabak khuding mak lokhatuna Supreme Court of fawba file tawragani haina phungdokhi Father Mamination of S. Nilana in Adamagi Bay Pass of Pasina 1985 Tatawena E. Adimatum 2012 Pasani Sahi 53 oil Mapani Mamina Nilana E. Aduga Magi BS in 1990 to the pass from Yagana E. 2017 da Masani Sahi 52 Amsure. Aduga Magi father named the young Yanni Aduga Mahanga pass of BS in 1992 already. Adu handaki 2022 gi affidavit se dana karne e ma sahi se
57 years old aduga mapang maming yang di oil aduga mang nagirapa magi Bachelor of Arts from White College ni aduga pass in the year 1998 hailani alna sugumba affidavit magi kano sa isida magi be pass to use affidavit mari sida tongan ba sa mari use pasing matang sa isida tongan ba amuna 1985 amuna 92 amuna 88 amuna 98 subject to correction masi asmai to dana khambasina masina miyamda lan information false information pibuse tungi miron gi damakta masi asumba mo photo ko se ta masi amni maru yana kanjabudagi masi gi press message tawjeri Khundrak pamkan bana haiki nomination file tobada macha soibadi loina thoi adubu asuk yamna soiba formen kiba asik yamna laibak thibani karamba chahida MLAS Rajen BA pass tawki habadu sengdokpiu mahaki thabak thawong sing asi IPC section 463 gi makhada mahaku chahi ani fawba jail da thamba yai bot haibasidi miyamna nungsiba misakna bot ka bahongnai adubu kihan khanghallaga oida padaba kaya tawraga vote ka bakhak yaroi hiram asida chapchana thengnagani haina phongdokhi